Serau Sugunuda Chathakiba attack the Sijannabani Chingnaba bomb Leramley. May 3, 2023 dagi Haurakiba Manipur Gilan Numit Kungamangani Surakpa Chahi Dugi May Kunganipan Gayu Angan Badagi Hauraduna. Kuki terrorist signa Serau Amadi Sugunuda no my capsin Yum Kai Maita to Chatarakiba attack the SIJANNAKHI Oiramiga Tazaba 51 mm motor Shelama Pokai Dina Leram Badagi combined force na miso andana Pokai Hatkhre. Bomb Madu Sugunu PS na Koliba Serau Makaleka Turel Mapan Mayada. Labor ahang mafam amada leiram kibani mafam aduda sun sen bachaluba Nepali kharana thengnarakpadagi security force na pau pirakpani haidi bom leire haibagi pau phongbadagi police na bom adu pokhairakpada asopan yaudunabagi damang ngarangdagi mi changhandana thamlaklaba matung ngasi Sugunu PS ki personal singna kakching gi CDO amadi 46 AR 136 BSF ki combined force ka loina na bom expert singna changsinduna yengsilaba matung bom adu leiram liba mafam adugi akoibada leibak Halaba bora signa ikoi na khazilaba matung ngase yupung nipan nga minute tara rom tarakpada mi so onda na pokai hankibani hari arambai tengol gi luching Muivah Korounganba Khuman gi post agi lakwa charake masi amukta ikoi unit singna laikai gi ichejal singda awareness amukta taw hosi ichejal singda information amata pijage cyber gi matangda jutcha da WhatsApp group ta nangi photo hapaga nakanda fi thong da bahchang adu nangi ni haiduna Nangi number haplaga jutcha daba group ta share torokani matam duda jutcha daba kayana nangbulana khanduna call torokani aduna ahanbada unknown number paibiganu link amata changbiganu group ta hapakpaga group exit tawbiyu WhatsApp ta video call tawsallakani madu paikhatpiganu paikhatlabasu front camera khutna mention biyu karigu manangi sak ukrabadi makoina screen recording tawraga jutcha daba video ama edit tawraga nangini haina thagatkani haina blackmail tawrakani call hanjin tawrakani viral chalhangani haiduna khihangani madu amata mawalogunu block tawsin ko makoi se mapanda ngakta lai duna moi kiba khangdre section biyu panganu awun potki matangda Noida gi nupi ama mai thaduna Hatkhre Greater Noida gi Sirsa Khungangda laiba chahi kunngataru khakta ngairibi nupi amabu mahaki mapuroiba amadi mane makuna awun potki matangda mai thaduna Hatkhre hari thaudo asiga mari lenena nupi asigi mapuroiba Bipin police na fakhre amasung Bipin gi mama mapa amadi manaw nupa gi mathakta case register tawkre hari laikhidaba nupi adugi machena phongdokhibada nupi asi kumja 2016 ta imung asida luhongkhibani luhongbagi dawri oina nupa gi imungda sport utility vehicle amadi Atopa mamal yamba potlam kaya piki adubu nupagi imung asina yaningdaba phongdokpaga loinana ahenba potlam sing piu haina ngasi fawba demand tawduna lakhibani luhonglaba matungda lupa lakh 35 piu hairakibasu laiki hairi haukiba sagol se numit ke ahingda inaw nupibu mahaki nupa amadi imung manungna tamthina phuraba matung mai thakibani Matamduda ayhak su yum aduda laiki adubu laibak thibadi inaw nupibu kanba ngamkhide haiki panba yabadi laikhidraba nupi asigi mache asisu imung asigi mari matada chapmanaba matamda luhongduna leirakibani hairi Zakir Ahmad chairperson khalaklei Indian National Congress ki president Malik Arjun Kharge na ayaba pibadagi general secretary KC Benugopal na thokiba order amagi matung inna party asigi Manipur state ki other backward class OVC department ki chairperson oina thaupu na wabagai AC dagi social worker Zakir Ahmad Pubkhan Krading sing BI wathok oikiba Wakaf Board Amendment Act 2025 ki mayokta Zakir Ahmad na Supreme Court bill asigi mayokta petition ama file tawduna challenge tawkhibani Trump ki thawong na nongmo gi America gi economy laikha tarakre America gi President Donald Trump na president hek oirakpadagi mahangna paikhalakliba kanba thabak thoram singna maram oiraga nongmo gi America gi economy laikha tarakre haina expert singna phongdoragli Pew Research Center gi report amagi matung ina Donald Trump na America gi economy da chawna mateng phangnamba atopa laibak singdagi leiramba Meeoi lakh Tharaga rom tanthoraki America gi economy da chawna mangjaba lakhibani hojik fawbada Trump na atopa laibak singdagi leiramba Meeoi lakh ya tanthokibadagi leiba asida thabak suramba Meeoi lakh tareka lising yangkhai gi thabak mangkhre loina leiba asigi tongan ba company singdagi su Trump na mi lauthokpagi thabak hojik su lepa leitera chathari hairi China da thong tatpadagi sinmi taragani thoi sikre China gi Yellow River mathakta semga sagatpagi thabak chathariba railway bridge ama tatpadagi sinmi taragani thoi sikre amasung mari na thiba khangdana leiri hari state media na phongdorakpa warol amada tatlaba thong adugi saruk khara turel aduda yanduna leiki hari Jinhua News Agency na phongdorakpa report amagi matungina China gi Qinghai province ta semgatpagi thabak chathariba railway bridge adugi steel cable adu ayuk pung ahom lom taba matamda talakpadagi sinmi taraga taruk yaukibani thong tatpa aduda sinmi taraga ni thoi siraga mari na thiba khangdana leikibani ngasi thong tatpa aduda yaukhraba sinmi sing adu hi helicopter amasung robot sijin aduna
थीबगी थबक पाक्सना चथरी हाइरी लाइबक थीबा थौदोक थोकपगी पाव हेक फंगबगा चाइनीस अथॉरिटी ना मी गनबा अमसुंग थीबगी थबक मपुंग फाना चथनबा मरी लेनबा सिंगदा याथंग पीकी किलोमीटर 1.6 सांगबा अमसुंग तुरेलदगी मीटर 5 वांगबा थोंग अदु तलकपदगी मफम अदुगी अकोइबदा लेरिबा मियामनसु खुदकी ओइबा थीबा हुंबा अमसुंग मी कनबगी थबक चथकी हाइनसु चाइनीस अथॉरिटी की माइकैदगी फोंदोरकली हंदकता चाइनादा नोंग का हेना चुबदगी अचौबा इचाउ ओलक्तुना मियोय कया सिख्रबा मतुंगदा थोंग तत्पगी थौदो असी यामना लाइबक थीबनी हाइना चाइनीस अथॉरिटी की माइकैदगी फोंदोरकपगा लोइनना मतौ करमना स्टील केबल नाथोरकलिबनो हाइबगी मतंगदा थीजिनबगी थबक चथबा हौख्रे हाइदि लमदमसीदा कम्युनल वायलेंस अमुक हन्ना थोक्तनबा गवर्नरना खुद थिंजिनबियु UMPC यूनाइटेड मैदई पांगल कमिटी UMPC की मणिपुर ngasi गवर्नर जॉय कुमार बलादा इबा चेरोल पिसिनुना लमदमसीदा कम्युनल वायलेंस अमुक हन्ना थोहनदनबा खुद थिंजिनबियु हाइना फोंदोख्रे UMPC की चेरोल अदुना हाई सोशल मीडिया दा मियोय खरना लमदमसीदा लेमिनारिबा कांगलुप अनिबु नुंसी हंदनबा अमदि तंगदु लैताबा थुगाइनबा हंगोय तुगतचबा थल्लबा वाहै कया फोंदोक्तुना अरानबा पाव कया संदोकपदा नचना किहन खंगनबगी थबक चथरे सोशल मीडिया तोयना सिजनबा मियोय अमा ओरिबा प्रमोटना माइनॉरिटी ओरिबा मैदई पांगल मुस्लिम कम्युनिटी दा ओनसेनुना हंगोय तुगतचबा अमदि प्रोवोकेटिव ओइबा कंटेंट कया शेयर तौबा थेंगनरे वाक ऑफ एमेंडमेंट एक्ट 2025 चटनबा हौखिबदगी मा की फेसबुक के अकाउंट थागतपा पोस्टिंग असी हेन एग्रेसिव ओइबा हेंगलकली हंदक महाना थागलखिबा पोस्टिंग दा मैदई अमदि मैदई पांगल की मरकता येकना हंदुना कम्युनल वायलेंस थोहनबा होनरे हाइकी चेरोल अदुदा UMPC ना मखा तारदुना कंगलैपा कनबलुफ KKL हारिबा लुप असिगी थबक थोरम सिंगना कांगलुप अनिगी मरकता येंगथिननबा अमदि एंटी माइनॉरिटी ओइबा वाफम कया संदोकलिबा असि गवर्नर मिइंग चंगबियु KKL हारिबा लुप असि अरानबा पाव कया संदोकपा अमदि मैतै पांगल बु टारगेट तौदुना प्रोपेगेंडा तौबा लुप अमनि असिगुंबा KKL की डिजिटल कैंपेन असिना तंगदु लैताबा अमदि पब्लिक ऑर्डर चाउना सोलकपदा नतना मखोयगी ऑनलाइन अमसुंग ऑफलाइन की इन्फ्लुएंस ना नहा सिंग फतब वखल चलहलक याबा लेबना अथॉरिटी सिंगना क्रूटिनी तौबा मथौ ताई हारिबसिंग असिना मरम ओइरगा पब्लिक सेफ्टी अमदि कम्युनल हार्मोनी की इंटरेस्ट गवर्नर मियेंग चंगदुना प्रमोट की मीडिया एक्टिविटी सिंग द थीबा हुंबगी थबक चथहनबियु मतिक चाबा लीगल एक्शन लोखतबियु अमसुंग FIR फाइल तौबियु सोशल मीडिया प्लेटफॉर्म सिंगदगी हंगोय तुगतचबगे कंटेंट सिंग असि लौथोकबियु अमसुंग सिक्योरिटी की दमक थबक पाइखतबियु हाइना फोंदोखी कोंगोल सिंगना अमगा नपसिनरिबा करिगिनो सापोन की कोंगोल अमना इसिंगी इमाई मथक्ता ngaiहak तावबगा मथनता सानदुना लैबा असि नुंगाइजै अदुबो अतोपा कोंगोल सिंगना मनाक्ता नक्सिलक्लबदि महाक्सु मखोयगी मनाक्ता हेक्ता संगसेली कोंगोल सिंगना मखोय मसेल अमगा नक्सिनरक्लबा मतमदा अमा अनि नत्रगा मसिंग यामलबा कोंगोल मपै अमा ओइना पुनसिनै इरुजफा मनाक्तासु मखोयना करिगुमा थवोंग असि पांगथोकपा उइ हारिबा थवोंग सिंग असि ओइरकपगी मरमदि मही खुदिंगमकी इमाइदा लैरिबा मोलिकुल सिंग अदुना मसागी माइकै तमना चिंगसिनबगी मचत सरफेस टेंशन हाइबसी लेबा मरमदगिनी कोंगोलना अमतोइना पुनसिनबगी थवोंग असि तांकक अनि थोना पांगथोई करिगुमा कोंगोल अमगी मसादा मपान थंगबा सरुक्तगी मपांगा लेबा खरा हेनबा मनुंगी ओइबा नुंसितकी प्रेशर अमा यावी मसी कोंगोल अदुगी मसा पिक्सिन हनबा सरफेस टेंशन की चपसिनबा थवोंगना थोअनबनी मसीना मरम ओइदुना कोंगोल मनुंगदा यारिबा इसिंगी चांग अदु तावखलक्तुना अफंगबा थाक यौना वांखलाई अतोपा कोंगोल अमा मनाक्ता नक्सिलकपा मतमदा सरफेस टेंशन मपान थंगबा इसिंगी इमाई अदु वांगना कोंखतहली हारिबा फिबम मसिगा थेंगनबा कोंगोल अमना कोंखतलिबा मफम अदु तमना ताउसिलाई कोंगोल अनिना समनरकपा मतमदा सरफेस टेंशन अमतो ओइना पुनसिनरबा कोंगोल सिंग अदुबु चप तिंगबा पनखै अमगी परिंगदा लेमिनबा मतुम ताबा पोसक अनि मालहली IM गी TH मुइबा अक्टोबर दा उखरुल गी सोमदादा लेबा मयुमदा लाकदौरी मतम पुम्मगी ओइना नागा पॉलिटिकल सॉल्यूशन अमा पुरकनबनी हाइदुना लिसांगसिना यूनियन लेंगाका सीजफायर एग्रीमेंट तौनरबा मतुंगदा पीस टॉक चथरगलिबा नागालैंड गी लालोलोब नेशनल सोशलिस्ट काउंसिल ऑफ नागालैंड NSCN IM की जनरल सेक्रेटरी थुइंगांगलेंग मुइबा चहिसेगी अक्टोबर थादा मणिपुर की उखरुल डिस्ट्रिक्ट की सोमदादा लेबा मसागी मयुमदा लाक्लबा याय हाइना फोंदोरखरे वाफम असे अवांगनोंगपो स्टेट सिंगीदा नतना नेशनल मीडिया सिंगी मनुंगदा अमा ओइरकलिबा गुवाहाटी दा बेस्ट तौबा नॉर्थ ईस्ट लाइफ ना ब्रेकिंग न्यूज ओइना संदोरखिबनी पाउगी एजेंसी असिना रिपोर्ट असि तौरदुना हाई करिगुमा चेस मुइबाना लाक्लिबा अक्टोबर थादा मणिपुर की उखरुल डिस्ट्रिक्ट की सोमदादा लेबा मयुमदा लाक्लबदी खोंगचत असे हौकिबा चही यांखै की मतुंगदा महाके अहानबा खोंगचत ओइगदौरिबनी हाइरी चही यांखै हेनबगी ममांगदा महाक NSCN IM दा यावखिबगा लोइनना लालौलुप असगी मकोक थोंगबा लुचिंगबसिंगी मनुंगदा अमा ओइरखिबनी मतम अदुदगी हौना ngasi फावबा महाक मसागी पुकनफम लमदम ओइरिबा उखरुल डिस्ट्रिक्ट की सोमदालदा अमुक्ता लाखिद्रिबनी हाइरी अदुम ओइनमक पाउगी एजेंसी असिना तरोकलिबा रिपोर्ट असिगा मरी लेनना लालौलुप असगी माइकैदगी दिंगसी नुमिदांग अथेंगबा फावबदा वाफम अमता फोंदोरकपा लैखिद्रि पनबयाबदी
Ngasigina chahi 15 rongi mamang kumja 2010 gi May 5 ta TH Muivah masagi poknafam lamdam oiriba Ukrul district ki somdalda lakani haibadagi matam adugi Manipur lengakna yaba pikhidabaga loinana masing yamnaba forcing sijinaduna Mauda thinkibani Manipur lengakna mahaki khongchat adugi mayokta lokhatkiba thabaksing adubu yaningdaba fongdoktuna masing yamnaba naga miyamna mau gate ta changsilakiba khongjang laksinna hotnabada mahire ani lekhidabani Mahakpu masagi poknafam lamdamda changhanbada matam adugi union lengakna yaba pikhibani amasung mahakpu changhanaba Manipur lengakta su khangalakibani adum oinamang matam adugi Manipur lengakna union lengaki wafam adubu yakhidabaga loinana akanma mongda athingma thambadagi TH Muivah Manipur gi ngamkai lansilakpa ngamkhidabani amaromda NSCN asi adungai kumja 1980 da matam adugi Naga National Council NNC dagi mache tarakpa lalolup ama oina linkhatkibani kumja 1975 da NNC ga matam adugi union lengaka khuyek pinakiba Silong Accord pu yaningdabadagi NSCN linkhatkibani adubu chahi kharagi matungda lalolup asigi marakta laikhidaba khaplangna luchingba faction ama tongan takibani loinana faction amana laikhidaba Isak Chishinbu amasung TH Muivahna luching haukibani aduga kumja 1997 ta union lengaka ceasefire agreement khuyek pinaraba matungda nakal anigi marakta wari sanarakibani Peace talks athaba horakpadagi kumja 2015 dana nakal anigi marakta framework agreement amasu khuyek pinakibani loinana kumja 2001 da Bangkok da NSCN IM gi luching masinga union lenga ki mute singna saruk yadna pangthokhiba mifam amada nakal anigi marakta chanarakliba ceasefire gi yanaba si are pangamkhai leitaba without territorial limit haiba wahi ahum hapsilakpadagi masibu yaningdaba fongdoktuna June 18 2001 da Manipur gi miyamna akanba ihau changsinkhibani khongjang adudagi union lengakna wahi ahum asi nakal anina yanakhiba adudagi khongfam handoktuna lauthokkhibani cyber crime gi wathokta Manipur da su misi mina thoklabra video viral amana maram oiraduna class 9 tamlibi nupi macha ama thawri yanduna sijakre Hauzik khunai sida lairiba tongan-tonganba media gi platform singi manungda social media na thuna yangna mapangang kangkhalakpa media ama oibagi mathakta artificial intelligence AI haiba achawa pambai amasu yausilakpadagi thohaningdaba thodok kya tholakpagi manungchana Manipur da su social media gi platform da viral oirakpa video post amana maram oiraduna misi mina thoklabra haibi wafam chongthurakle social media gi platform da viral oirakpa video post amana maram oiduna mathanda sija khibani Haiduna chignaba thodok amada ngarang ayupung 13 makhairom tarakpada Moirang PS na koliba thamna pokpi makha lekaidagi class 9 tamlibi nupi macha mahairai ama mayumda thawri yalambadagi kanbangamdana laikhidrabi nupi macha adugi maming Roselia khoirakpam kawi mahak Moirangi LMC High School da class 9 tamlibini hairi ngarang mahakna thawri yanduna leiramba thengnabadagi imungi Meeoi singna khudakta mahakpu lauthaduna Moirangi Community Health Center da laikananaba pukhatki adu moinamak layeng sangasigi doctor singi maikaidagi di mahak siraga purakle haina khangalakibani hairi thawdosigi matangda police na unnatural death ki case ama laukhatkibaga loinana laikhidrabigi hakchang postmortem examination tawnabagi damak RIMS gi miral sangda pukhatuna Hatkhre amaramda thawdo ase social media da viral oirakpa video post ama thohankhibani hairaduna thawdo asegi mayokta JC against the special death of KH Roselia of Thamna Pokpi Kauba committee ama semkhre committee asi semkhibaga panthadana kaifa kaithelda mahairoi singna saruk yaduna wakat khongjang changsinkhre khongjang asida saruk yakhiba mahairoi singna stop cyber harassment save our student we demand truth and justice punish the guilty protest The innocent haina thaba placard sing pai ki khongjang asiga mari leinana JC ki convener na fongdokhibada nupi macha asina masa mathanda sijakhiba si social media da post tawrakpa video ama viral oirakpadagi ni hairaduna thawong asida chenariba Meeoi adu tha asigi kunga manga fawbi manungda faduna maralgi matugina chapchapa chairak pigadabani haiki chenariba Meeoi adu fana bahona bada leikai gi miyam amadi JC na su angamba mateng pangani haibaga loinana thawdo asigi matangda governor amasung Bishnupur district ki deputy commissioner da memorandum sing lagani haiki thawdo asiga mari leinana leikidrabi gi apokpi mamana su leikidrabi machanupi na masa mathanda sijakhiba nate maram asina thawdo asi mihat pani haina lauraduna chenaba Meeoi sing faduna thuba matamda chairak pibiu haina su phongdokhi